ꯑꯩ ꯆꯨꯔꯆꯥꯟꯄꯨꯔ ꯃꯆꯥꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯝ ꯀꯣꯏꯐꯝ ꯍꯥꯏꯇꯥꯔꯦꯀꯣ ꯅꯦꯆꯔꯒꯤ ꯑꯣꯏꯒꯦꯔꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯑꯣꯏꯒꯦꯔꯥ ꯁꯤꯁꯦ 20ꯒꯤ ꯃꯊꯛꯇꯅ ꯍꯦꯟꯅ ꯂꯩꯌꯦꯕ ꯌꯥꯝ ꯊꯤ ꯐꯖꯕ ꯃꯐꯝ ꯑꯗꯨꯗ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯁꯤ ꯃꯊꯛꯁꯦ ꯀꯥꯔꯒ ꯚ꯭ꯌꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯦꯡꯁꯦ ꯁꯨꯡꯒꯄꯥꯎꯒꯤꯗꯤ ꯀꯌꯥ ꯑꯣꯏꯕ꯭ꯔꯥ ꯑꯗꯣ ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯍꯧꯖꯤꯛꯀꯤ ꯕ꯭ꯂꯣꯛ ꯅꯠꯇꯦꯀꯣ ꯀꯣꯚꯤꯗ ꯁꯦꯀꯦꯟ ꯋꯦꯕ ꯍꯦꯛ ꯂꯣꯏꯔꯛꯄꯗꯣ ꯑꯗꯨꯝ ꯀꯥꯟꯗ ꯅꯝꯈꯤꯕ ꯕ꯭ꯂꯣꯛꯅꯤ ꯑꯩꯅ ꯍꯥꯏꯗꯅꯀꯣ ꯑꯗꯨꯗꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯂꯦꯞꯈꯤꯕꯅꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯂꯦꯞꯇꯦ guys kamain tawuno ida yengase isingje fadana yamkhatlame ada tumtum haibi am leibje asije ising thumamdamne ba duga so mathakta chatlagana saingjang thungbam pukham tengko ke kema khoi loi pibini adu do lai ado mi je adana yame ngaside ani ya leitama ina mathakte changakpage view isi mathakse karaga view kamai tawmuni yengje ising dina somna kandane ba laije bazar hai ipak side pulna sida lai ra boat facility sida lai ra tum hai view wange hai nahamuk thana la makanda ko sipot che yam chaw nu u ne ba khoda handak la pa de bi yam bagine ko yam pikra wa ne piktu pikre yam pik pe dap ta mi yam yam bage to ga si da ju children park ma cham lai re to sagat pani me an sagal me ku ye lak ta ba to age lebe boat ki je si da chalu je da boat che mu je function tok da mal cha de kha ma lai ba mi tuang ga ka khatla kumdarak pa ta we photo nam ga haidar aduh itu kakak lah kumdar uji, wait bro, voting क्या हो गया? फंक्शन तो क्या? सुबह को ये क्या होगा? नहीं बता, angang ahan mana reka, jadi angaga tuh ya isai yam thai, dia makan nih. Saya mata gitu tuh nuai sama hau amne, aduh sih nu me buka, semua je makung thah dia pak. Daram da phito thamane sai taw gengo no me gengo se chele aduna swai di lawai iruja ba hai te da makha description da yawbne swimming pool chapage vlog adu da miengo kyam na iroi ba hai da aduna khatang thamoi da ko jing law ni fo ipak ching sa le pang ha mu ipa mu yemina ko sigi boat mafam ja si ani ne ngunga hai de thana web kana ra sum lai de ko boat facility to ta jo boat tong ba jap mana feel je pho we ba de ko di ising mak ta pa jong ki ram ni na ko si ne am ti ngai ba mo ya dum sat to lai ba ising gi ipom de nusit je dum kan sit pa ni na ko dum ai sanap na ba samlang je dum kham de nusit kam ti kan sit le da aduga boat ki je hang mane boat je function tau de adu mo ko ge logic ke di loi lai tu si dio je to kai mang ni function tau de no adu di khang dre adu ga swimming pool ki di function tau we mi yam da pa yang khai o ga do ba angang or ju yang khai ahan o ju yang khai sini aji ki o ba po nga tang ga phang gi ge da igi mayam ge photo nambam point je album da gam yaw da asidung chang bi si kari feel ba hong ying
ꯅꯨꯡꯉꯥꯏꯕꯗꯤ ꯁꯣꯝꯒꯤ ꯕꯣꯠ ꯂꯩꯕꯗꯨꯅ ꯍꯦꯜꯂꯦ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯄꯥꯈꯠꯂ ꯂꯩꯕ ꯑꯗꯨꯅ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯚ꯭ꯌꯨ ꯐꯖꯕꯗꯨꯅ ꯁꯤꯅ ꯑꯃꯨꯛ ꯍꯦꯟꯕ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯃꯥꯡꯗꯩ ꯇꯧꯒ ꯑꯥꯗ ꯅꯥꯟꯊꯣꯛꯑ ꯂꯩꯔꯦ ꯍꯥꯏꯕ ꯇꯣ ꯁꯥꯊꯤꯕ ꯏꯁꯤꯡ ꯁꯃꯨꯒꯤ ꯇꯥꯏꯞꯇ ꯂꯩꯔꯦ ꯃꯤꯅ ꯉꯥꯡꯒꯅꯦꯕ ꯁꯤꯗꯤ ꯎꯔꯗꯤ ꯀꯥꯏꯗꯒꯤ ꯆꯣꯡꯊꯔꯤꯁꯤꯗꯤ ꯑꯗꯨꯒ ꯁꯤꯗꯅ ꯑꯃꯨꯛ ꯗ ꯂꯥꯁ ꯔꯤꯖꯣꯔꯠ ꯁꯤꯗ ꯅꯧꯅ ꯁꯥꯒꯠꯂꯛꯄꯅꯦ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤ ꯑꯗꯣ ꯁꯤꯒꯤ ꯚ꯭ꯌꯨ ꯎꯠꯂꯛꯑꯒꯦ ꯁꯣꯝꯗꯒꯤ ꯊꯧꯖꯤꯜꯂꯛꯑꯒ ꯁꯤꯗ ꯌꯨꯝ ꯃꯆꯥ ꯂꯩꯔꯦ ꯁꯤꯗ ꯀꯥꯈꯠꯂꯒꯁꯨ ꯌꯨꯝ ꯃꯆꯥ ꯈꯔ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯀꯥꯈꯠꯇ꯭ꯔꯤ ꯈꯪꯗ꯭ꯔꯤ ꯁꯣꯝ ꯀꯥꯟꯗ ꯆꯪꯉꯒꯅ ꯑꯗ ꯁꯤꯗ ꯏꯁꯤꯡ ꯏꯄꯥꯛ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯁꯤꯅꯦ ꯌꯥꯝ ꯐꯖꯔꯤꯁꯦ ꯁꯤꯗ ꯁꯥꯏ ꯁꯨꯃꯥꯏꯅꯀꯣ ꯁꯤ ꯌꯨꯝ ꯄꯔꯦꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯃꯥꯟꯅꯩꯌꯦ ꯁꯥꯏꯖꯁꯨ ꯂꯣꯏ ꯃꯥꯟꯅꯩ ꯑꯗ ꯌꯨꯝꯁꯦ ꯌꯥꯝ ꯆꯥꯎ ꯅꯠꯇꯦ ꯄꯤꯛꯇꯛ ꯇꯥꯏ ꯇꯥꯏꯜꯁ ꯅꯨꯡꯒ ꯊꯥꯏ ꯃꯅꯨꯡꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯃꯅꯨꯡꯁꯤꯗꯤ ꯎꯗ꯭ꯔꯦ ꯁꯤꯗ ꯀꯥ ꯑꯃ ꯈꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯅꯨꯡꯒꯤꯁꯤꯅ ꯑꯍꯤꯡ ꯂꯦꯛꯂꯛꯑꯒ ꯇꯧꯔꯛꯑꯒꯦ ꯑꯗꯨꯝ ꯀꯥꯟꯗ ꯌꯦꯡꯉꯁꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯒ ꯇꯣꯡꯒꯗꯧꯕ ꯁꯤꯅ ꯊꯕꯥꯇꯣꯟꯒꯤ ꯃꯐꯝꯗꯨꯅꯤ ꯁꯣꯝ ꯅꯥꯀꯟꯗꯩ ꯆꯪꯉꯦ ꯎꯔꯤꯕ ꯄꯣꯠꯁꯤꯅ ꯁꯤꯁꯤꯅꯤ ꯑꯩ ꯕ꯭ꯂꯣꯛꯇꯁꯨ ꯌꯥꯎꯈ꯭ꯔꯕꯅꯦ ꯁꯤ ꯕ꯭ꯂꯣꯛ ꯌꯦꯡꯅꯤꯡꯉꯁꯨ ꯂꯤꯡ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯅꯍꯥꯟꯃꯨꯛꯀꯤꯗꯣ ꯍꯟꯗꯛꯇꯣ ꯀꯔꯤ ꯆꯦꯟꯖ ꯂꯩꯕꯅꯤ ꯌꯦꯡꯁꯤ ꯃꯇꯤꯛꯄꯨꯗꯤ ꯌꯥꯝ ꯆꯥꯗꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯌꯥꯝ ꯊꯤ ꯂꯥꯏꯔꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝ ꯊꯤꯅ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯤ ꯂꯥꯏꯐꯀꯤ ꯑꯦꯟꯖꯣꯏꯃꯦꯟꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯆꯍꯤ ꯑꯃꯗ ꯑꯃꯨꯔꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯗꯦ ꯑꯥꯎꯠ ꯆꯠꯂꯦ ꯂꯥꯏꯕꯛ ꯐꯔꯒꯗꯤ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯆꯠꯄ ꯌꯥꯎꯋꯦ ꯑꯗꯣ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 2 ꯆꯠꯂꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯀꯦꯟ ꯋꯦꯚꯀꯤ ꯀꯣꯝꯊꯣꯔꯛꯄ ꯃꯇꯥꯡꯗ ꯑꯗꯨꯝ ꯀꯥꯟꯗ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣꯅꯦ ꯅꯨꯡꯉꯥꯏꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯌꯨꯝ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯀꯥ ꯂꯥꯝꯅ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯊꯥ ꯂꯥꯎꯕ ꯃꯣꯝꯄꯥꯛ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯆꯥꯕ ꯊꯛꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯎꯕ ꯍꯤꯟꯖꯥꯡ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯅ ꯌꯥꯝ ꯊꯤ ꯆꯥꯎꯊꯣꯛꯆꯩ ꯑꯩꯈꯣꯏ ꯕꯕꯥ ꯑꯃꯁꯨꯡ ꯃꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯐꯪꯖꯕ Hey, hey.